All the choices you made, did you make them again? Hello everyone! ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛ ꯍꯜꯂꯛꯄꯤꯕꯒꯤꯗꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯁꯨꯝ ꯁꯦꯂꯦꯛꯁꯤꯇꯤ ꯋꯥꯛꯇ ꯆꯠꯀꯦ ꯇꯧꯕꯅꯤ ꯄꯣꯠ ꯆꯩ ꯈꯔ ꯌꯦꯡꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯒꯅꯤ ꯅꯍꯥꯟꯒꯩꯁꯨ ꯑꯗꯨꯝ ꯅꯣꯡ ꯇꯥꯔꯒ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇ꯭ꯔꯦꯚꯦꯜ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯂꯩꯔꯦ ꯏꯃꯥ ꯆꯦꯆꯥꯎ ꯂꯥꯛꯑꯣ ꯃꯌꯥꯝꯗ ꯍꯥꯏ ꯍꯥꯏꯔ ꯂꯥꯛꯑꯣ It is waiting for you Hello ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯧꯔꯒ ꯑꯗꯨꯝ ꯑꯃꯨꯛ ꯃꯌꯥꯝꯒ ꯁꯣꯞꯄꯤꯡ ꯇꯧꯃꯤꯟꯅꯔꯁꯤ ꯌꯥꯝ ꯂꯩꯒꯗꯧꯕ ꯅꯠꯇꯦ ꯄꯣꯠ ꯆꯩ ꯑꯃꯅꯤ ꯈꯛꯇꯅꯤ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯁꯤ ꯊꯣꯛꯑꯣ ꯍꯧꯖꯤꯛ ꯊꯣꯛꯇꯣ ꯆꯪꯉꯣ ꯏꯃꯥ ꯀꯩꯅꯣ ꯅꯣꯛꯆꯤꯜꯂꯣꯏꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯨꯝꯃꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯨꯅꯤꯡꯁꯤꯅ ꯊꯣꯛꯂꯛꯑꯦ ꯍꯣꯏ ꯑꯩꯈꯣꯏ ꯂꯥꯛꯀꯥꯟꯗ ꯃꯈꯥꯒꯤꯁꯤꯗ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯤꯌꯦ ꯃꯈꯥ ꯏꯍꯥꯡ ꯍꯥꯡꯉ ꯑꯗꯨꯝ ꯂꯩꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯦ ꯃꯥꯏ ꯋꯥꯡꯕ ꯌꯦꯡꯊꯣꯛꯍꯟꯕ ꯑꯩꯅ ꯕꯤꯠꯇꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥ ꯏꯕꯥꯅꯤ ꯑꯣꯟꯊꯣꯛꯑꯦ ꯑꯩꯒꯤ 154 ꯁꯦꯟꯇꯤꯃꯤꯇꯔ ꯑꯩ ꯕꯨꯡꯉꯣꯒꯤ ꯑꯆꯥꯄꯣꯠ이 ꯀꯩꯅꯣ ꯂꯩꯒꯦꯅ ꯇꯧꯕꯅꯤ ꯁꯥꯟꯅꯄꯣꯠ ꯂꯩꯒꯦꯗ ꯂꯥꯛꯏꯅꯦ ꯕꯨꯡꯉꯣꯒꯤ ꯁꯥꯟꯅꯄꯣꯠ ꯊꯤꯔꯤ ꯁꯤꯗ ꯍꯪꯉꯛꯑꯒꯦ ꯇꯦꯗꯤ ꯕꯤꯌꯔꯁ ꯃꯌꯥꯝꯁꯦ ꯊꯥꯏꯅ ꯑꯩꯗꯤ ꯇꯦꯗꯤ ꯕꯤꯌꯔꯁꯀꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯂꯩꯔ ꯈꯜꯍꯜꯂꯤꯌꯦ ꯀꯟꯅ ꯀꯔꯝꯕꯅꯣ ꯃꯨꯒꯤ ꯑꯃ ꯂꯩꯕꯤꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯨꯝꯃꯅꯤ ꯍꯧꯖꯤꯛ ꯑꯩ ꯆꯦꯅꯦꯜꯗꯩ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯒꯦꯅ ꯇꯧꯔꯤ ꯍꯟꯗꯛꯀꯤ ꯈꯔ ꯂꯩꯔꯛꯑꯦ ꯑꯃꯨꯛ ꯄꯣꯠ ꯆꯥꯒꯦꯗ ꯐꯝꯃꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯇꯥꯁꯜꯂꯛꯑꯦ ꯄꯨꯡ 8 ꯇꯥꯔꯦ ꯆꯥ ꯊꯛꯄꯤꯒꯅꯤ ꯆꯥ ꯑꯩꯈꯣꯏ ꯃꯥ ꯀꯟꯅ ꯆꯥꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯁꯤ ꯌꯧꯔꯛꯑꯦ ꯆꯥꯔꯅꯤ ꯑꯩꯈꯣꯏꯁꯦ ꯏꯕꯥꯅꯤ ꯅꯣꯛꯅꯤꯡꯕ ꯑꯃꯅꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯨꯔꯇꯤ ꯈꯔ ꯂꯩꯁꯦꯗ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯇ꯭ꯔꯥꯏꯜ ꯔꯨꯝ ꯆꯪꯈ꯭ꯔꯒ ꯇ꯭ꯔꯥꯏ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯅꯦ ꯑꯗꯨꯝ ꯗꯨꯄꯇꯥꯗꯣ ꯀꯥꯎꯔꯝꯃꯕ ꯑꯗꯣ ꯀꯥꯎꯔꯦ ꯑꯗꯨꯝ ꯆꯠꯂꯦ ꯈꯪꯗ꯭ꯔꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯆꯥꯄꯣꯠꯀ ꯂꯣꯏꯅꯃꯛ ꯆꯥꯔꯦ ꯑꯆꯥꯄꯣꯠ ꯆꯥꯏꯃꯪꯗꯣ ꯀꯩꯅꯣ ꯑꯩ ꯗꯨꯄꯇꯥꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯆꯠꯂꯒ ꯊꯤꯔꯨꯔꯦ ꯀꯥꯎꯟꯇꯔꯗ ꯂꯩꯔꯝꯃꯦ ꯅꯣꯛꯄꯗ ꯂꯣꯏꯔꯝꯃꯦ ꯑꯩꯈꯣꯏ ꯆꯦꯕ ꯅꯣꯛꯅꯤꯡꯗ꯭ꯔꯁꯦ ꯍꯣꯏ ꯑꯩꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯕꯅꯤ ꯍꯥꯏꯕ ꯀꯥꯎꯟꯇꯔꯗ ꯑꯩ ꯗꯨꯄꯇꯥ ꯑꯃ ꯀꯥꯎꯔꯝꯃꯦ ꯁꯤ ꯇ꯭ꯔꯥꯏꯜ ꯔꯨꯝꯒꯤ ꯀꯩꯅꯣꯗ ꯑꯣ ꯀꯥꯎꯔꯝꯃꯦ ꯀꯥꯎꯟꯇꯔꯗꯒꯤ ꯂꯧꯔꯣ ꯈꯣꯠꯂꯣꯅ ꯍꯥꯏꯌꯦ ꯀꯥꯎꯟꯇꯔ ꯆꯠꯂꯦ ꯐꯖꯅꯒ ꯂꯩꯁꯜꯂ ꯊꯅꯝꯃꯤ ꯃꯣꯏ ꯌꯣꯟꯕꯒꯤ ꯕꯥꯞꯇꯀꯣ ꯐꯖꯅꯒꯗꯤ ꯂꯩꯁꯜꯂ ꯊꯝꯕꯤꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯣꯏꯅ ꯊꯝꯕꯤꯔꯝꯃꯦ ꯍꯥꯏꯗꯤ ꯃꯤꯅ ꯀꯥꯎꯔꯝꯃꯦ ꯈꯪꯕꯒꯤ ꯀꯂꯦꯛ ꯇꯧꯕ ꯂꯥꯛꯀꯅꯤ ꯈꯪꯕꯒꯤ ꯑꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯈꯨꯀꯥꯎꯗꯨꯁꯨ ꯍꯥꯏꯗꯤ ꯕꯥꯞ ꯑꯣꯏꯗꯕꯗꯣ ꯊꯦꯡꯉꯦ ꯇꯧꯕꯒꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯑꯩꯈꯣꯏ ꯁꯤ ꯑꯩꯈꯣꯏ ꯀꯦꯞ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯆꯦ ꯁꯤꯗ ꯂꯩꯔꯦ ꯃꯃꯥ ꯁꯤꯗ ꯂꯩꯔꯦ ꯀꯩꯅꯣꯗ ꯂꯈꯅꯧꯗ ꯇꯥꯕꯗꯣ ꯂꯈꯅꯧꯗ ꯇꯥꯔꯒ ꯄꯨꯡ 2ꯔ 3ꯗ ꯂꯦꯑꯣꯚꯔ ꯇꯧꯔ ꯂꯩꯊꯣꯛꯈꯤꯕꯗꯣ ꯌꯥꯝ ꯋꯥꯕꯅꯦ ꯑꯗꯨꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯑꯗꯣ
ꯔꯨꯝ ꯌꯧꯔꯒ ꯍꯥꯏꯔꯛꯑꯒꯦ ꯍꯣꯏ ꯃꯥ ꯅꯥꯄꯪꯉꯦ ꯆꯪꯁꯤ ꯂꯥꯛꯑꯣ ꯁꯝꯒꯥꯗꯤ ꯀꯣꯏ ꯐꯥ ꯐꯥꯔꯦ ꯐꯖꯕ ꯂꯣꯏꯔꯦ ꯈꯣꯏꯕꯥꯖꯨꯒꯤ ꯁꯨꯝꯕ ꯑꯅꯤ ꯆꯥꯎ. ꯏꯃꯥ ꯍꯦꯜꯂꯣ ꯆꯤꯆꯥ ꯋꯥꯔꯕꯣ ꯋꯥ ꯑꯩ ꯁꯝꯒꯥꯡ ꯌꯦꯡꯉꯣ ꯄꯤꯡ ꯇꯧꯔꯦ. ꯌꯧꯔꯛꯑꯦ ꯌꯧꯔꯛꯑꯦ ꯂꯥ 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 ꯌꯧꯔꯦ ꯍꯧꯖꯤꯛ ꯆꯪꯉꯒꯦ ꯔꯨꯝ ꯌꯧꯔꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯈꯔꯗꯤ ꯆꯥꯏꯔꯦ ꯔꯨꯝꯁꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯁꯤꯗ ꯔꯨꯝ ꯀꯩꯀꯩꯒ ꯍꯥꯡꯗꯣꯛ ꯌꯥꯕꯅꯦ ꯑꯦ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯇꯥꯔꯛꯑꯣꯏꯅꯦ ꯑꯗꯣ ꯀꯦꯝꯗꯤ ꯎꯔꯣꯏ ꯃꯌꯥꯝ ꯀꯦꯝꯗꯤ ꯎꯔꯣꯏ ꯀꯥꯟꯅꯗꯦ ꯑꯩ ꯈꯨꯝꯖꯤꯟꯈ꯭ꯔꯒꯦ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯅ ꯂꯣꯏ ꯊꯨꯗꯦꯛꯑꯦ ꯔꯨꯝ ꯌꯧꯔꯦ ꯑꯩꯈꯣꯏ ꯗ꯭ꯔꯦꯁ ꯀꯌꯥ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯑꯅꯤ ꯃꯥꯏ ꯃꯤꯠꯀ ꯇꯥꯊꯣꯛꯑꯅꯤ ꯊꯦꯡꯉꯦꯕ ꯑꯩꯈꯣꯏꯅ ꯂꯩꯁꯤ ꯊꯦꯡꯉꯦ ꯑꯩ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯆꯠꯀꯗꯣꯏꯅꯦ ꯑꯗꯨꯅ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯑꯒ ꯇꯨꯝꯅꯕ ꯇꯧꯔꯅꯤ ꯃꯥꯏ ꯃꯤꯠꯀ ꯂꯣꯏꯅꯃꯛ ꯇꯥꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯇꯨꯝꯅꯕ ꯇꯧꯔꯅꯤ ꯇꯨꯝꯃꯅꯤ and thank you for watching good night bye bye